खुरुमजरी स्टोरी कलेक्शन यूट्यूब चैनल बु ताबीरिबा पुनमपु तरामना ओक्सरी हौजिक नुंथिंगी पुंग अमा ताकिबगा लोइनना ngasi कालेनगी कुनगनी पानी पानबा मेगी तारीख 35 इराई नुमिकी ओइबा राशि 12 गी अफा फतगी फोन पाजरी कालेन थागी ओइना युमजगैसा अमदी इराई से तनबा नुमिनी अदुना नुमिलसिदा अफाबा थबक तौबा यादे अदुना हौजिक राशि 23 गी मागी अफा फता पाउ पाजरी अहामदा मेष राशि असी ngasi इराई नुमित मेगी तारीख 35 सिगी मेष राशि की फोन सी कानबता ओइगनी अचा अथक अमसुंग लैतेंगी पोट फंगबा तरुबदा माइ पाकबा हक्चांग नुंगाइबा लाइबुक फबा ओइगनी लौसिंजु फुदोकपा वाबा चिन सोइरगा सेना मेंबा लैरबसु निंगबदी थुंजगनी मरुपना चांबिगनी थाजदना ओइजबा फंगनी हक्चांगी ओइना लैतादबा थेंगनगनी अदुना मेष राशिगी पक्नबा मचुसी ngasiगी ओइना अंगांगबा कोमला मचुसी पक्नै अदुगा पक्नबा माइकैना ममांग माइकैसी पक्नै अनि सुबदा वृष राशिगी ओइना तौरुबा थबकता अये अपन हेनगनी सेन हेना चप्पा निंगबा थुंगदबा पुंगनिंग वाबा खना चैनबसु याबा नुमिनी चिक्सिमबियु अदुगा अनम तानबना कोक यामना साबा थबक तौबदा निंगबा थुंगबा वाटली यंगनबदी लाक्सिनबा ngमगनी मियामनासु थागतपिगनी इंगना सिंगना नुंगाइ याइफना लैबा ngमगनी सेन थुंगी फिबमदी फगतगनी बिसरासिगी पंगनबा मचुदी ngasiगी ओइना असंगबागा अंगौबगासी पंगनै अदुगा चथोक खोतोकपदना अवांग माइकैदा चपदि ओइजावै थक फंगनी अहुम सुबदा मिथुन राशि अफबा चाखोटपा नुमिनी अंगांसिगी दमकता मतै मना वा तानबा मनम नुसिबा अके अमोगे पोट फंगबा नुंगाइबा फंगबा ओइ अमरोमदा अदुगा खुरकी इना लाई साबा अनम तानबदा काइनबा याबा लैरबसु निंगजबदी थुंगी मसा मनाइगी मतेंगना मरनसु चाखोटगनी ई पाउ फाउनबा अमसुंग वारी सानबदा कानबा फंगनी मिथुन राशिगी ओइना ngasiगी पक्नबा मचुदी संगलप तौबा मचु अदुगा पक्नबा माइकैना ममांग माइकै हाइबसे मिथुन राशिगी ओइना पक्नै कर्कट राशि मरी सुबदा कर्कट राशि से यामना हेना लाइबक फबा मतम लाक्ले राजनीति की ओइबा अफबा थबक चंगसिनबा अंगम अथौसिंगी कानबा फंगबा तौरुबा खुदिंग माइ पाकपा ओइरनी येतनबा नत्रगा अफापुनगी लमदा नतना हिरम खुदिमदा चाउना माइ पाकनी वा ngang sakpa loina haigani thongna su lei thabaki maramda warep laudabanadi laudanaba honagani aduga कर्कट राशि गोइना पक्नबा मचुजी अंगौबा लुपा मचु किम मचु अहुम असे ngasiगी ओइना फै अदुगा अवांग माइकैदना ngasiगी ओइना पक्नबा माइकैनी सिंह राशि मंगा सुबा सिंह राशिगी फोनसी चांगसिलुबा थबक खरा लुना थोकनी येंगनबा कनगनी यंगसिनगनी अमदी इसादा निंगनबा पोकनी ज्ञान ताना खांकना चांगसिलु नहाकना ngमगनी हाइबदी कन्ना होनरबा खांकना थबक तौरगदी माइ पाकनी हाइबनी वानोम थौनोमदी कानरोय खंथद्रबदी चादिंगना हेनगनी अहेंबा लौसिंग तानसिनबदी मतांग चागनी मियामनासु तिंगबांग बिगनी सिंह राशिगी ओइना पक्नबा मचुदी सना मचु कोरी मचु अनि असि पंगनै अदुगा पक्नबा माइकैना चाथोक खोतोकपदा ngasiगी ओइना पक्नबा माइकैजी ममांग अमदी मखासी चपदा ओइजावै थक फंगनी कैना राशि तरुक सुबदा कैना राशिगी ओइना ngasiगी अवा अना खुदोंथिबा मायुंगनबा याय चांगसिलुबा तौरुबा थबक खुदिंगदा खुदोंग चादबा ओइबा खना चाइनबसु थोकपा याबना यामना चेक्सिनबिगदबनी अमदुगा अमरोमदा नथक थुंगबना चांबिगनी निंगबसु थुंगनी अनौबा थौरमदा खुचाउ थाबा कायरोय नापन लोइनरी मखैदी खना चैनबा नंगनी
ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯁꯤ ꯑꯁꯪꯕ ꯀ꯭ꯔꯤꯝ ꯃꯆꯨꯁꯦ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯃꯥꯏꯀꯩꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯋꯥꯡ ꯑꯃꯗꯤ ꯃꯃꯥꯡꯁꯦ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ꯫ ꯇꯔꯦꯠ ꯁꯨꯕꯗ ꯇꯨꯂꯥ ꯔꯥꯁꯤ ꯄꯣꯠ ꯆꯩ ꯐꯪꯕ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯟꯅꯕ ꯋꯥꯏꯊꯨꯡꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯅꯤꯡꯕ ꯄꯥꯡꯕ ꯊꯣꯏꯅ ꯀꯥꯟꯅꯕ ꯆꯣꯞꯄ ꯌꯥꯕ ꯃꯈꯩ ꯀꯣꯛꯆꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕ ꯂꯩꯒꯅꯤ ꯌꯥꯔꯤꯃꯈꯩ ꯁꯦꯟ ꯆꯠꯇꯅꯕ ꯏꯪꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯑꯗꯨꯒ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯃꯪꯒ꯭ꯔꯥ ꯃꯆꯨꯒ ꯑꯉꯧꯕꯒ ꯑꯅꯤꯁꯤ ꯄꯛꯅꯩ ꯑꯗꯨꯒ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯗ ꯆꯠꯄꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯉꯤ ꯐꯩ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯅꯤꯄꯥꯜ ꯁꯨꯕꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯐꯣꯟꯁꯤ ꯇꯨꯝꯐꯛ ꯇꯨꯝꯐꯥꯏ ꯆꯜꯂꯝꯕ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯃꯀꯥ ꯂꯥꯝꯖꯔꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯏꯁꯥꯗꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯉꯝꯗꯕꯗꯣꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯃꯀꯥ ꯂꯥꯝꯖꯔꯒꯅꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯂꯒꯅꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯂꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯤꯕ ꯃꯈꯣꯏꯒꯤ ꯋꯥꯗꯤ ꯂꯦꯝꯅ ꯈꯪꯃꯥꯡꯂꯣꯏ ꯃꯔꯨꯞ ꯃꯄꯥꯡꯒ ꯀꯥꯏꯅꯗꯅꯕ ꯈꯥꯡꯕ ꯀꯜꯂꯨ ꯑꯃꯗꯤ ꯉꯥꯡꯕꯗ ꯆꯤꯟꯁꯦ ꯌꯥꯡꯅ ꯉꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯈꯔ ꯈꯜꯂꯒ ꯉꯥꯡꯉꯨ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯉꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯗꯤ ꯀꯥꯡꯆꯦꯡ ꯃꯆꯨ ꯑꯃꯗꯤ ꯀꯥꯡꯆꯦꯡ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡꯒ ꯆꯤꯡꯈꯩꯒꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅꯤ꯫ ꯙꯅꯨ ꯃꯥꯄꯜ ꯁꯨꯕꯗ ꯙꯅꯨ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕꯅ ꯍꯦꯜꯂꯤ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯑꯄꯟꯕꯇ ꯑꯣꯏꯕ ꯃꯇꯝꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯙꯅꯨ ꯔꯥꯁꯤꯁꯦ ꯈꯔ ꯄꯥꯡꯗꯦ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯋꯥꯕꯤꯒꯅꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯂꯧꯒꯗꯕ ꯅꯨꯃꯤꯠꯅꯤ ꯏ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯊꯕꯛ ꯍꯦꯟꯒꯠꯀꯅꯤ ꯄꯥꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯒꯅꯤ ꯊꯥꯖꯗꯅꯗꯤ ꯀꯥꯟꯅꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯁꯤ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯅꯤꯁꯤ ꯄꯛꯅꯒꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯃꯗꯤ ꯆꯤꯡꯈꯩꯁꯤꯗ ꯄꯛꯅꯕ ꯑꯣꯏ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ꯫ ꯇꯔꯥꯗ ꯃꯀꯔ ꯔꯥꯁꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯐꯣꯟꯁꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯟꯅꯕꯁꯨ ꯐꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯕ ꯇꯧꯐꯝ ꯈꯪꯗꯕ ꯊꯕꯛ ꯂꯩꯇꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯗ ꯄꯩꯁꯥ ꯂꯥꯡꯕ ꯄꯩꯁꯥꯒꯤ ꯃꯔꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥꯒꯤ ꯃꯔꯤꯗ ꯋꯥꯕ ꯊꯦꯡꯅꯒꯅꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯅꯤꯡꯕꯁꯨ ꯃꯄꯥ ꯏꯆꯥ ꯆꯥꯗꯕ ꯅꯨꯃꯤꯠꯅꯤ ꯈꯥꯡꯕ ꯀꯟꯕꯇꯅ ꯂꯥꯛꯆꯒꯅꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯑꯝꯕ꯭ꯔꯥꯖꯤꯇꯥ ꯃꯆꯨꯁꯤꯃ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯁꯤ ꯑꯣꯏꯅ ꯄꯛꯅꯩ꯫ 11 ꯁꯨꯕꯗ ꯀꯨꯝꯚ ꯔꯥꯁꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯥꯝꯅ ꯊꯥꯖꯒꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯃꯤꯅ ꯈꯪꯕꯤꯒꯅꯤ ꯀꯥꯟꯅꯕ ꯑꯐꯕꯇꯅ ꯊꯟꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟꯗ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯒꯅꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯈꯟꯅꯕ ꯑꯐꯥ ꯑꯄꯨꯟꯒꯤ ꯊꯕꯛꯇ ꯌꯥꯎꯔꯨꯕꯅ ꯅꯔꯟ ꯃꯥꯡꯖꯕ ꯌꯥꯏ ꯑꯐꯕ ꯃꯤꯡꯆꯠꯇꯤ ꯐꯪꯖꯧ ꯍꯥꯏꯕꯗꯤ ꯂꯩ ꯊꯧꯅꯥ ꯍꯦꯟꯒꯠꯀꯅꯤ꯫ ꯑꯗꯨꯒ ꯄꯛꯅꯕ ꯃꯆꯨꯅ ꯄꯥꯔꯞ ꯇꯧꯕ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗ ꯔꯥꯁꯤ ꯑꯔꯣꯏꯕ ꯔꯥꯁꯤ 12 ꯁꯨꯕ ꯃꯤꯟꯅ ꯔꯥꯁꯤ ꯃꯤꯟꯅ ꯔꯥꯁꯤꯁꯦ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯄꯟꯕ ꯂꯥꯛꯄ ꯍꯧꯔꯅꯤ ꯍꯨ ꯆꯦꯟꯕ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯃꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯃꯁꯨ ꯊꯥꯞꯅ ꯂꯩꯅꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯀꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯠꯊꯣꯛꯄꯗ ꯈꯨꯗꯣꯡ ꯊꯤꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯍꯥꯟꯅꯗꯒꯤ ꯇꯥꯟꯁꯤꯜꯂꯛꯄ ꯂꯧꯁꯤꯡꯇꯅ ꯎꯄꯥꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯌꯀꯥ ꯌꯦꯡꯕ ꯆꯠꯄꯅ ꯐꯒꯅꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡ ꯆꯥꯈꯤꯒꯅꯤ ꯌꯦꯠꯅꯕꯤꯔꯨꯒꯅꯨ ꯍꯥꯏꯕꯗꯤ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯃꯤꯟꯅꯒꯤ ꯔꯥꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ
ꯑꯗꯨꯒ ꯄꯛꯅꯕ ꯃꯆꯨ ꯍꯥꯏꯕꯁꯤꯅ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯎꯔꯦꯡ ꯃꯆꯨꯁꯤ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝꯁꯤ ꯄꯛꯅꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯛꯅꯕ ꯅꯨꯃꯤꯠ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩꯁꯤꯗ ꯆꯠꯄꯗ ꯐꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇꯒꯤ ꯄꯥꯎ ꯄꯥꯖꯕ ꯂꯣꯏꯁꯤꯟꯖꯔꯤ